Ngasigi saukholaba malemda haurakliba mirolsing mahai masing ningthina piba haibasi yamnamak tangai phade. Masina miyoiba amada leifam thokpa yaufam thokpa gunsing samgat sagarpada asoba thodang lawbaga loinana khunai amada matik chapa miyoi ama ohinba ngami. Malemda literacy rate anemba thakta leiriba Africa Mahadesh ke leiba kharada tongan ba samasya sing mayoknaduna leibak adugi miyamna punsi mahingda seitheng kaya mayokna ribadu makoida mahi masing haibigi sang nemba aduna ni haina akhang ai singna mot pinari. Maram asina Maheiloisangsing asi mapung phana mathau tahon bahaibasi yamnamak tangai phade. Maramdi haurakliba mirol singda mai masing tambibada Maheiloisangsingna asoba thodang lauri. Sahi kharigi mamangda malemda COVID-19 gi laisat lakpadagi Manipur dasu laisat asina maram moiduna Maheiloisangsing sarkar gi hukum matung ina thong lonakhi. Madu laina asi paksana Hangdorakpa thingnabagi khongthang ama oina paikhatpani. Matam aduda Maheiloisangsing thong lolabasu internet ki khuthangda online class athaduna Maheiloisingda takpi tambibigi thabak leptana sathaki. Mamang sahigi me thadagi raija sida lerakliba irang asina maram oiduna santi raksagi phibam phana thamnaba matam gi oina sarkarna curfew lauthokpa internet service thingsinba Maheiloisangsing suti thadokpane singba khongthang sing paikhatuna lagli. Handak inaunawna sarkarna Maheiloisangsing thingjinkhiba adu November tang 13 tani. Jiribam jilada pikliba angang yauna miyoi taruk khulai paibasingna namduna phaduna pukraba matungda makoigi asiba haksang sing phangnarakpadagi tampaki jila singda miyamgi khongsang kansilakpadagi sarkarna curfew thamjinba internet service thingjinbagi mathakta Maheiloisangsing suti thadoknaba warep laukhibani. Adubu sarkarna hayengdagi hauna Maheiloisangsingda makhatana class athanaba hukum thokre masi Maheiloisinggi oina laibak phabani. Handak internet service thingjinkhiba amadi Maheiloisangsing suti thadokhiba asina Maheiloisingda akaiba piki maramdi internet service ta athingba leibana Maheiloisingda online class tobagi khudong saba phangkhide. Maheiloisingda mahi masing tambinaba sang naina class athaba haibasi Maheiloigi oina yamnamak maru oi. Maduna makhoida pirakpa assignment ningthina toba ngambaga loinana oja singdagi tongan ba gyan loksing phangi. Makhoigi syllabus adu ningthina amadi matam chana khangba ngamada mateng pangi. Aduna Maheiloisangsingna suti leikhiba matamda mangkhiba matam class toba ngamkhidaba aduna syllabus adu phukattuna ngamnaba honarakpa matamda Maheiloi kharadadi awaba oi. Amaromda matam sangna suti thadokpa amadi class tawdaba haibasina Maheiloi kharada karigumba hainabi ama leikhiduna Maheiloisangsingda chaningdaba class yawningdabana singba poglakpa yabagi oithokpasu lei. Maramaduna haugalakliba angangsing tungi yumbiral oigadoriba singda mai masing ningthina piba Maheiloisangsingda sang naina thaduna class matam sana yahonba haibasi yamna maru oi. Asiguma maram kaya asidagi sarkarna Right to Education Act na singba sana handuna leibak asida school drop out rate yariba makai hanthanaba kanna hotnaribani. Leibaki natraga lamdam masiki tongan ba miyamgi oiba isu singda Maheiloisingna khongjang kayada saruk yanari mapung mari pharaba Maheiloisingna makoida piba hak tanbada madu phangnaba kholaw lawbada akaiba leiti haina loba yai. Adubu khongjang aduna hingsa yaroklaba amadi santi raksagi phibamda akaiba laglaba amadi lakpagi oithokpa leirabadi khongjang adu thingba tangai phadrabadi Maheiloisangsing phawba suti thadoknabagi khongthang sarkarna paikhalakpasu yawi. Adugi su mathakta miyamgi hingsa yawba khongjangna maram oiraga Maheiloisinggi punsida tekta kaidanaba makhoina Maheiloisangsingda satpada thonindaba thodok-sing thingnaba sarkarna Maheiloisangsing suti lauthokpani hainasu kanagumana loba yai. Adubu animakna pikliba angang yauna Maheiloisinggi mahi masing tambada sauna akaiba piri. Masi pungnamak khangminabagi tangai phadaba lei. Maramdi ngasigi haurakliba Maheiloisingna lamdam sigi tungi laibak lepkadoribani. Haujikti sarkarna hayengdagi hauna Maheiloisangsing thong hangduna sang naina class tawragani haina lauthokre. Sahigi parikha naksilaknaba matam asida Maheiloisingna makhatana sang naina class yauduna mahi masing tambagi matam su yaure. Aduna makhoigi mahi masing tambagi thabakta ayat apan pidanaba pumnamakna amatu aina leminaba mathau tare.